ꯃꯌꯨꯝꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯛꯁꯤꯖꯦꯟ ꯊꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯂꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯄꯨꯊꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯎꯠꯂꯒ ꯃꯌꯨꯝꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯃꯗ ꯊꯝꯂꯝꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯛꯁꯤꯖꯦꯟ ꯊꯥꯖꯤꯜꯂꯒ ꯂꯩꯀꯟꯅꯔꯒ ꯂꯩꯔꯝꯂꯦ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯨꯝꯗ ꯄꯨꯊꯔꯛꯂꯕ ꯃꯇꯨꯡ ꯄꯨꯡ ꯈꯔ ꯂꯩꯔꯝꯂꯒ ꯃꯤꯑꯣꯏ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯥꯄꯝ ꯁꯟꯇꯣꯁ ꯆꯍꯤ 93 ꯑꯄꯣꯛꯄ ꯒꯥꯟꯗꯥꯔ ꯀꯧꯋꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯝꯖꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯀꯣꯟꯕ ꯁꯥꯄꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯍꯧꯈꯤꯕ ꯅꯣꯕꯦꯝꯕꯔ 13ꯇ ꯐꯥꯈ꯭ꯔꯒ ꯅꯣꯕꯦꯝꯕꯔ 12ꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯁꯟꯇꯣꯁꯄꯨ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯆꯜꯅꯨꯄꯤ ꯚꯦꯂꯦꯟꯇꯤꯅꯥꯅ ꯍꯥꯏ꯫ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 13ꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯂꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗꯅꯤ꯫ ꯃꯇꯝ ꯑꯗꯨ ꯃꯩꯁꯨ ꯂꯥꯛꯇꯦ꯫ ꯃꯍꯥꯛꯅ ꯁꯪꯒꯣꯏꯗ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯔꯒ ꯂꯩꯔꯤꯉꯩꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯖꯤꯞꯁꯤ ꯑꯃꯗ ꯂꯥꯛꯄ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤꯑꯣꯏ 4-5 ꯔꯣꯝꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯒ ꯁꯟꯇꯣꯁ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯌꯥꯝꯕꯗꯨ ꯌꯨꯝꯗ ꯍꯜꯂꯛꯄ ꯎꯍꯧꯗꯕꯗꯒꯤ ꯊꯕꯛ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯁꯟꯇꯣꯁ ꯌꯨꯝ ꯑꯁꯤꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯃꯌꯥꯝꯕ ꯑꯗꯨꯕꯨ ꯀꯧꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯁꯟꯇꯣꯁꯁꯨ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯁꯛ ꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯁꯟꯇꯣꯁꯄꯨ ꯐꯨꯔꯤꯠ ꯐꯥꯎꯕ ꯍꯣꯡꯗꯣꯛꯍꯟꯗꯕꯤꯗ ꯐꯥꯔꯒ ꯄꯨꯈꯤꯕꯅꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯁꯟꯇꯣꯁ ꯃꯤꯁꯤ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯁꯥꯄꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯊꯥ ꯑꯁꯤꯒꯤ 24ꯗ ꯐꯝꯕꯒ ꯂꯣꯏꯅꯅ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯥꯄꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯧꯅꯥꯎꯖꯝ ꯔꯣꯃꯥꯅ ꯍꯥꯏ꯫ ꯁꯣꯔꯥꯄꯥ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯁꯤꯅ ꯁꯟꯇꯣꯁꯄꯨ ꯃꯁꯥ ꯏꯀꯟ ꯀꯟꯅ ꯃꯌꯨꯝꯗꯒꯤ ꯐꯥꯔꯒ ꯄꯨꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯟꯇꯣꯁꯄꯨ ꯁꯃꯨꯔꯧꯒꯤ ꯔꯤꯚꯔꯦꯟ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯊꯝꯂꯝꯕꯅꯤ꯫ ꯁꯟꯇꯣꯁꯄꯨ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯁꯨ ꯁꯥꯄꯝꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯁꯃꯨꯔꯧꯒꯤ ꯔꯤꯚꯔꯦꯟ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯁꯤꯃꯛꯇꯗ ꯂꯩꯈꯤꯗꯕ ꯌꯥꯎꯈ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯁꯟꯇꯣꯁ ꯂꯩꯈꯤꯗꯕꯒꯤ ꯇꯦꯛꯆꯥꯛ ꯑꯁꯤ ꯁꯣꯔꯥꯄꯥꯅ ꯂꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯃꯨꯔꯧꯒꯤ ꯔꯤꯚꯔꯦꯟ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯅ ꯂꯧꯒꯗꯧꯔꯤꯕ꯭ꯔꯥ? ꯍꯤꯔꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯆꯨꯝꯕꯗꯨ ꯀꯨꯞꯅ ꯊꯤꯒꯠꯄꯤꯔꯒ ꯃꯔꯥꯜ ꯂꯩꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯥꯄꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕ CSOꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒ ꯄꯨꯜꯂꯒ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯊꯣꯛꯅꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯑꯉꯥꯡꯁꯤ ꯏꯀꯟ ꯀꯟꯅ ꯄꯨꯈ꯭ꯔꯒ ꯁꯤꯔꯒ ꯊꯝꯕꯤꯔꯝꯃꯤꯕꯁꯦ ꯄꯨꯕꯤꯈꯤꯕ ꯁꯣꯔꯥꯄꯥꯅ ꯗꯥꯏꯇ ꯂꯧꯕꯤꯒꯗꯣꯔꯤꯕ꯭ꯔꯥ, ꯔꯤꯛꯁ ꯂꯧꯕꯤꯒꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯦꯟꯇꯔ ꯑꯗꯨꯅ ꯂꯧꯕꯤꯒꯗꯣꯔꯤꯕ꯭ꯔꯥ? ꯃꯃꯥꯡꯗꯁꯨ ꯁꯦꯟꯇꯔꯁꯤꯗ ꯍꯦꯛ ꯊꯪꯅꯅ ꯃꯄꯥꯟꯁꯤꯗꯒꯤ ꯑꯃ ꯊꯣꯛꯈꯤꯕ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯝꯖꯗꯦ꯫ ꯃꯔꯝ ꯆꯥꯕ ꯀꯅꯥꯅ ꯆꯨꯝꯃꯤꯕꯅꯣ ꯀꯅꯥꯅ ꯂꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯔꯤ ꯂꯩꯅꯕꯅ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯍꯥꯏꯖꯅꯤꯡꯗꯦ꯫ ꯀꯩꯒꯨꯝꯕ ꯂꯧꯔꯛꯇꯕ ꯇꯥꯔꯒꯗꯤ ꯁꯥꯄꯝ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯂꯨꯞꯅ ꯑꯃꯗꯤ ꯀ꯭ꯂꯕ ꯁꯪꯁꯊꯥꯟ ꯀꯌꯥ ꯄꯨꯜꯂꯒ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯖꯩ꯫